ꯂꯦꯡꯗꯅ ꯂꯩꯌꯣ ꯃꯤꯠꯃꯥꯡꯗꯒꯤ ꯆꯠꯈꯤꯅꯣ ꯅꯪꯅ ꯂꯦꯞꯄꯣ ꯃꯃꯣꯟꯅꯣ ꯑꯩꯕꯨ ꯁꯨꯝꯍꯠꯂꯣ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯨꯞꯇꯨꯅ ꯂꯩꯖꯒꯦ ꯇꯥꯏꯕꯪ ꯄꯨꯝꯕꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯕꯁꯨ ꯅꯪꯒꯨꯝꯕꯤ ꯍꯦꯂꯣꯏ ꯇꯔꯦꯠꯀꯤ ꯑꯇꯣꯝꯕꯤꯗꯣ ꯅꯝꯈꯥꯏꯕꯤ ꯁꯛꯌꯦꯟꯕꯤꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯔꯔꯣꯏ ꯇꯥꯝꯅ ꯐꯤꯔꯦꯞꯄꯅ ꯃꯌꯥ ꯍꯤꯒꯠꯂꯛꯄꯗꯨꯗ ꯄꯤꯡ ꯂꯥꯎꯈꯤ ꯀꯩ ꯊꯣꯛꯑꯦꯅ ꯅꯌꯥ ꯍꯤꯒꯠꯂꯤꯅꯣ ꯏꯃꯥꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯤꯕꯗꯣ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯈꯟꯕꯤꯔꯒ ꯃꯥꯅ ꯀꯌꯥꯝ ꯂꯥꯏꯊꯣꯛꯏꯅꯣ ꯐꯤꯔꯦꯞꯄ ꯅꯣꯛꯄꯗꯨꯗꯤ ꯈꯔ ꯇꯞꯊꯔꯛꯂꯁꯨ ꯅꯣꯛꯅꯤꯡꯕꯒꯤ ꯔꯥꯒꯗꯨꯗꯤ ꯂꯩꯔꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯝ ꯅꯣꯛꯅꯤꯡꯉꯛꯄ ꯑꯩ ꯉꯁꯤꯗꯤ ꯁꯥꯎꯒꯦ ꯍꯥꯏꯅ ꯐꯣꯟꯗꯤ ꯇꯧꯔꯛꯄꯅꯤ ꯁꯥꯎꯕ ꯉꯝꯗꯅ ꯅꯝꯗꯅ ꯅꯪꯅ ꯑꯩꯁꯦ ꯍꯦꯛ ꯅꯣꯛꯍꯜꯂꯦꯗꯅ ꯑꯩꯉꯣꯟꯗ ꯁꯥꯎꯒꯦ ꯍꯥꯏꯔꯤꯅ ꯀꯩꯒꯤ ꯅꯤꯡꯉꯣꯜꯅ ꯊꯕꯛ ꯁꯪꯗ꯭ꯔꯒꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯒ ꯑꯣꯇꯣꯗ ꯅꯇꯣꯝ ꯆꯠꯂꯝꯃꯤꯗꯨꯗꯤ ꯅꯪꯅꯗꯤ ꯑꯩ ꯈꯪꯉꯝꯃꯔꯣꯏ ꯀꯥꯏꯅ ꯈꯜꯂꯝꯅꯤ ꯑꯩ ꯎꯗ꯭ꯔꯤꯉꯩꯗ ꯂꯣꯟꯅ ꯈꯨꯅꯤꯡ ꯀꯥꯡꯉ ꯊꯕꯛ ꯇꯧꯖꯔꯤꯕ ꯑꯩꯅꯗꯤ ꯍꯣꯇ꯭ꯔꯣꯡ ꯍꯦꯛ ꯍꯣꯅ ꯎꯔꯕ ꯏꯃꯥꯅ ꯎꯔꯒ ꯁꯥꯎꯅꯤ ꯇꯧꯕꯅꯤ ꯏꯃꯥꯅ ꯎꯔꯒ ꯍꯥꯏꯗꯅ ꯂꯝꯕꯤꯗꯩ ꯅꯪ ꯃꯤꯅ ꯂꯥꯛꯑꯒ ꯆꯠꯈ꯭ꯔꯒꯅ ꯀꯝꯗꯧꯕ ꯃꯥꯡꯖꯗꯣꯏꯁꯦ ꯑꯩꯔꯣ ꯏꯃꯥꯔꯣ ꯈꯣꯟꯊꯤ ꯈꯔ ꯆꯥꯔꯁꯨꯅꯦ ꯍꯛꯆꯥꯡꯗ ꯂꯤꯆꯩꯒꯤ ꯗꯥꯛꯐꯝ ꯈꯔ ꯇꯥꯖꯍꯧꯔꯁꯨ ꯅꯪ ꯃꯥꯡꯕ ꯌꯥꯔꯣꯏ ꯁꯤ ꯍꯥꯏ ꯀꯥꯏꯅ ꯅꯥꯄꯜꯒ ꯑꯃꯨꯛ ꯀꯥꯔꯛꯀꯅꯨ ꯋꯥꯔꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯝ ꯃꯣꯛꯄ ꯅꯨꯄꯥ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯀꯥꯏꯅꯅꯦ ꯅꯉꯛ ꯑꯃꯨꯛ ꯍꯥꯏꯒꯠꯂꯝꯅꯤ ꯏꯁ ꯅꯪꯁꯤꯕꯨ ꯀꯌꯥꯝ ꯐꯕꯅꯤꯅ ꯑꯩꯅ ꯅꯥꯄꯜ ꯀꯥꯗꯣꯏꯕ ꯀꯅꯥꯅꯅꯣ ꯑꯩꯕꯨ ꯂꯥꯛꯈꯤꯗꯣꯏꯁꯤꯕꯣ ꯅꯪ ꯅꯠꯇꯕ ꯑꯩ ꯂꯥꯛꯀꯦꯅ ꯂꯨꯝꯕ ꯃꯤꯁꯨ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯁꯦ ꯉꯔꯥꯡ ꯅꯨꯄꯥꯗꯨꯅ ꯅꯠꯇ꯭ꯔꯗꯤ ꯅꯪꯕꯨ ꯅꯪꯒꯤ ꯇꯥꯃꯣ ꯀ꯭ꯔꯁ ꯋꯨꯕꯤꯟꯗꯨꯅ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗꯩ ꯂꯥꯛꯇꯣꯔꯤꯕ꯭ꯔꯥꯕ ꯇꯥꯝꯅ ꯉꯔꯥꯡꯒꯤ ꯅꯨꯄꯥ ꯍꯥꯏꯗꯅ ꯐꯤꯔꯦꯞꯄꯅ ꯄꯜꯂꯛꯄꯗ ꯅꯨꯄꯥꯗꯨꯒꯤ ꯐꯤꯕꯝ ꯃꯑꯣꯡ ꯃꯇꯧ ꯎꯔꯛꯄꯅ ꯈꯪꯉꯤ ꯍꯩꯅꯔꯛꯇ꯭ꯔꯦ ꯈꯣꯟꯖꯦꯜ ꯇꯤꯈꯠꯇꯅ ꯂꯥꯎꯔꯛꯏ ꯑꯁ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯑꯗꯨꯝꯕꯗꯣ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯕ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯊꯕꯥꯗꯣ ꯇꯥꯔ ꯃꯥꯜꯂꯦ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗꯨꯗ ꯃꯥꯗꯤ ꯀꯩ ꯇꯧꯔꯕ꯭ꯔꯥ ꯈꯟꯅ ꯋꯥ ꯉꯥꯡꯗꯅ ꯆꯪꯉꯛꯏ ꯈꯔꯁꯨ ꯐꯤꯡꯕꯩ ꯃꯑꯣꯡꯅꯤ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯗꯨꯅ ꯀꯔꯤ ꯇꯧꯔꯒꯦꯕ ꯉꯥꯡꯗꯅ ꯆꯪꯉꯛꯂꯒ ꯊꯣꯡꯖꯤꯜ ꯀꯥꯟꯁꯤꯜꯂꯛꯏ ꯇꯥꯝꯅꯥꯗꯤ ꯐꯣꯟ ꯀꯛꯊꯛꯄꯁꯨ ꯅꯪꯍꯧꯗꯦ ꯈꯪꯍꯜꯂꯨꯕꯁꯨ ꯌꯥꯔꯣꯏꯗꯒꯨꯝ ꯇꯧ ꯃꯣꯟ ꯃꯌꯥꯅ ꯃꯣꯕꯥꯏꯜꯗꯨ ꯊꯛ ꯍꯦꯛꯇ ꯂꯪꯁꯤꯟꯈꯤ ꯏꯈꯥꯡ ꯈꯥꯡꯕꯣꯏ ꯏꯉꯥꯎ ꯉꯥꯎꯕꯣꯏ ꯊꯕꯥꯅ ꯅꯈꯣꯟ ꯑꯌꯥꯛꯄꯗꯨꯅ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯇꯥꯅꯕ ꯂꯥꯎꯔꯛꯏꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯇꯥꯝꯅꯥ ꯂꯠ ꯇꯧꯏ ꯏꯁꯧ ꯂꯥꯡꯁꯤꯟꯅꯔꯛꯏ ꯑꯩꯅ ꯐꯤꯌꯥꯡꯈꯣꯛꯇ ꯉꯁꯥꯏ ꯌꯥꯜꯂꯝꯕ ꯐꯨꯔꯤꯠ ꯑꯃ ꯍꯜꯂꯛ ꯂꯤꯠꯀꯦꯅ ꯇꯣꯉꯥꯟꯁꯨ ꯊꯝꯖꯔꯝꯃꯤꯕ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯏꯃꯥ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯩꯃꯥ ꯁꯤꯗꯤ ꯉꯥꯎꯔꯦꯗ ꯐꯨꯔꯤꯠꯄꯨ ꯀꯔꯤꯅꯣ ꯀꯣꯔꯣꯔ ꯑꯃ ꯑꯅꯤ ꯂꯩꯔꯤ ꯃꯌꯥꯝꯗꯨꯗꯒꯤꯅꯦ ꯑꯃ ꯆꯤꯡꯊꯣꯛꯑꯒ ꯂꯤꯠꯄ ꯌꯥꯕ꯭ꯔꯁꯤꯗ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯉꯥꯎꯏ ꯍꯥꯏꯗꯕꯗꯤ ꯁꯨꯛꯌꯥ ꯌꯥꯔꯔꯣꯏ ꯄꯥꯂꯥꯒꯤ ꯏꯁꯩ ꯁꯛꯇꯧꯕꯤ ꯅꯪꯅ ꯍꯣꯁꯄꯤꯇꯥꯜꯗ ꯁꯦꯐ ꯑꯣꯏꯔꯒ ꯂꯩꯔꯕ ꯂꯝꯕꯤ ꯑꯣꯟꯅꯔꯦꯗꯅ ꯆꯥꯅꯒꯗꯧꯕꯅ ꯁꯤꯟꯐꯝ ꯑꯃ ꯇꯧꯕꯅ ꯁꯤꯟꯐꯝ ꯑꯃ ꯇꯥꯔꯦꯅꯦꯀꯣ ꯃꯤꯅ ꯂꯤꯠꯀꯦꯅ ꯊꯤꯔꯛꯑꯒ ꯂꯩꯔꯝꯗ꯭ꯔꯗꯤ ꯍꯦꯛ ꯁꯥꯎꯅꯤꯡꯉꯛ ꯇꯥꯕ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯤꯕꯨ ꯁꯣꯅꯣꯔ ꯁꯣꯅꯣ ꯅꯠꯇ ꯉꯥꯎꯇ꯭ꯔꯪ ꯐꯩꯗ꯭ꯔꯪꯅꯕꯒꯤ ꯃꯤꯍꯨꯜ ꯑꯃꯗꯤ ꯌꯥꯎꯔꯤꯕ ꯌꯧꯔꯛꯑꯅꯤ ꯅꯆꯦꯗꯨꯁꯨꯅꯦ ꯅꯨꯄꯥꯔ ꯅꯨꯄꯥ ꯅꯠꯇ ꯅꯨꯄꯤꯔ ꯅꯨꯄꯤ ꯅꯠꯇ ꯂꯤꯔꯤ ꯈꯣꯏꯔꯤꯕꯅ ꯃꯔꯣꯜ ꯑꯃ ꯍꯩꯇ꯭ꯔꯤꯕ ꯅꯣꯏꯅ ꯊꯨꯡꯉꯨꯗꯧꯕ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯈꯟꯕꯗꯅꯦ ꯏꯃꯥ ꯋꯥꯈꯜꯒ ꯃꯥꯡꯉꯤ ꯐꯤꯔꯦꯞꯄ ꯊꯕꯥꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯣ ꯁꯨꯝ ꯇꯥꯔꯒ ꯇꯨꯃꯤꯟ ꯅꯣꯛꯏ ꯃ꯭ꯌꯨꯠꯇ ꯊꯝꯂꯒ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯔꯤꯗꯣ ꯇꯥꯔꯤꯃ ꯍꯥꯏꯅꯔꯤꯉꯩ ꯒꯦꯠꯇ ꯗꯣꯡ ꯗꯣꯡ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯑꯣꯟꯊꯣꯛꯀꯅꯁꯨ ꯊꯤꯟꯈ꯭ꯔꯕꯅꯤ ꯑꯍꯥꯟꯕ ꯇꯥꯕꯗꯗꯤ ꯒꯦꯠꯇ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯋꯥꯏꯁꯤꯜꯂꯛꯇꯨꯅ ꯗꯣꯡ ꯗꯣꯡ ꯊꯣꯝꯖꯤꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯍꯣꯂꯤꯋꯨꯗ ꯊ꯭ꯔꯤꯂꯔ ꯑꯦꯛꯁꯟ ꯐꯤꯂꯝꯒꯤ ꯃꯑꯣꯡꯗ ꯇꯥꯝꯅꯥꯅ ꯑꯍꯥꯟꯕ ꯈꯜꯂꯨꯔꯤꯁꯤꯅ ꯉꯁꯥꯏ ꯂꯩꯍꯧꯕ ꯃꯀꯣꯛ ꯆꯥꯛꯄ ꯅꯨꯄꯥꯗꯨꯔꯁꯤꯅꯤ ꯊꯕꯥꯅ ꯈꯜꯂꯤꯕꯁꯤꯅ ꯀꯔꯝꯕ ꯃꯤꯐꯠꯇꯁꯤꯡꯅꯣ ꯁꯤꯅꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯌꯥꯛꯅ ꯀꯧꯔꯛꯏ ꯑꯍꯣꯕ ꯁꯝꯕꯜ ꯑꯃꯗꯩ ꯊꯣꯡ ꯍꯥꯡꯉꯣ ꯇꯥꯝꯅꯥ ꯑꯩ ꯍꯜꯂꯛꯇ꯭ꯔꯤ ꯀꯥꯎꯕꯤꯔꯕꯣ ꯇꯥꯝꯅꯥ ꯃꯃꯤꯠ ꯈꯪꯂꯪ ꯂꯪꯊꯣꯛꯑꯒ ꯑꯌꯥ ꯏꯆꯦꯅꯦ ꯑꯩꯅ ꯉꯁꯥꯏ ꯒꯦꯠꯇ ꯂꯣꯜꯂꯝꯕꯅꯦ ꯀꯥꯎꯋꯦ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯔꯛꯂꯒ ꯊꯣꯡꯒꯥꯜꯂꯝꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯒꯦꯠꯇꯣ ꯍꯥꯡꯂꯤ ꯅꯤꯡꯉꯣꯜꯁꯨ ꯒꯨꯔꯨꯡ ꯆꯪꯈꯤ ꯑꯗꯨꯒꯁꯨ ꯍꯥꯏꯔꯝꯃꯤ ꯅꯣꯏꯁꯤꯗꯤꯀꯣ ꯄꯨꯔꯥ ꯚꯦꯔꯥꯅꯤ ꯍꯥꯏꯁꯤꯅꯤ ꯋꯥꯒ ꯉꯥꯡꯖꯗꯦ ꯇꯥꯝꯅꯥꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯅꯤꯡꯉꯣꯜꯁꯨ ꯀꯥ ꯃꯅꯨꯡ ꯆꯪꯉꯛꯂꯒ ꯃꯐꯤ ꯍꯣꯡꯉꯤ ꯊꯕꯥꯒ ꯃꯥꯒꯅ ꯀꯥ ꯄꯨꯜꯂꯤ ꯊꯕꯥ ꯃꯁꯥ ꯁꯣꯟꯕꯅꯤꯅ ꯃꯇꯣꯝꯇ ꯍꯨꯟꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ ꯑꯗꯨꯕꯨ ꯐꯤꯔꯣꯜ ꯆꯥꯔꯣꯜꯗꯤ ꯇꯥꯝꯅꯥꯒꯤ ꯀꯥꯗ ꯂꯣꯏꯅ ꯊꯝꯕꯅ ꯃꯐꯤ ꯍꯣꯡꯕ ꯆꯪꯉꯛꯏ ꯏꯁꯧꯁꯨ ꯂꯥꯡꯉꯤ ꯑꯩ ꯍꯜꯂꯛꯇ꯭ꯔꯤ ꯈꯪꯅ ꯒꯦꯠꯀ ꯂꯣꯟꯕꯤꯔꯝꯃꯤꯁꯤꯕꯨ ꯅꯠꯇꯦ ꯀꯩ ꯋꯥꯈꯜ ꯈꯜꯂꯛꯑꯒꯦ ꯁꯤꯅꯤ ꯑꯩꯁꯤꯕꯨ ꯆꯦꯟꯈ꯭ꯔꯁꯅꯨ ꯀꯥꯏꯅ ꯈꯜꯂꯤꯔꯕ ꯇꯥꯝꯅꯥ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯂꯒ ꯑꯩꯅ ꯉꯁꯥꯏ ꯂꯣꯟꯁꯤꯜꯂꯝꯕꯅꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯆꯠꯄꯗ ꯏꯟꯅꯔꯛꯄ ꯅꯨꯄꯥ ꯃꯀꯣꯛ ꯆꯥꯛꯄꯗꯣ
ꯆꯪꯉꯛꯀꯦ ꯇꯧꯔꯛꯏꯅꯤ ꯑꯗꯨꯗ ꯑꯩꯅ ꯂꯣꯟꯁꯤꯜꯂꯝꯕꯅꯤ ꯅꯤꯡꯉꯣꯜ ꯐꯠ ꯑꯣꯟꯁꯤꯜꯂꯛꯂꯒ ꯁꯥꯎꯔꯛꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯑꯃꯨꯛ ꯀꯔꯤ ꯋꯥꯈꯜꯗ ꯆꯪꯉꯛꯀꯦ ꯇꯧꯔꯤꯕ ꯃꯈꯣꯡ ꯍꯥꯝꯅꯤꯡꯉꯖꯥꯠꯂꯣ ꯍꯪꯉꯨ ꯌꯥꯗ꯭ꯔꯣ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯒꯩ ꯈꯣꯠꯇꯠꯂ ꯊꯥꯈꯣ ꯌꯥꯗ꯭ꯔꯣ ꯈꯨꯖꯤꯟ ꯈꯥꯛꯏꯗꯣ ꯅꯦꯜ ꯀꯂꯔ ꯁꯪꯅꯕ ꯈꯛ ꯅꯠꯇꯦ ꯒꯠꯊꯥ ꯅꯨꯄꯤ ꯈꯨꯖꯤꯟꯅ ꯉꯝꯗ꯭ꯔꯦꯗꯅ ꯄꯥꯜꯂꯤꯕ ꯅꯌꯥꯗꯣ ꯆꯤꯀꯟ ꯕꯣꯟ ꯁꯥꯏꯗꯦꯛꯅꯕ ꯈꯛ ꯅꯠꯇꯦ ꯊꯕꯥꯅ ꯌꯥꯔꯦ ꯌꯥꯔꯦ ꯅꯐꯤꯅꯔꯣꯒꯅꯦ ꯂꯣꯏꯅ ꯍꯣꯡꯗꯣꯛꯅꯔꯣ ꯑꯗꯨꯒ ꯏꯃꯥ ꯆꯥ ꯂꯣꯜꯂꯛꯀꯦ ꯆꯥ ꯊꯛꯅꯕ ꯅꯤꯡꯉꯣꯜꯅ ꯑꯩꯈꯣꯏꯒꯤ ꯆꯥ ꯄꯦꯄꯦꯠꯄꯤ ꯄ꯭ꯔꯤꯟꯁꯦꯁꯇꯤ ꯀꯦꯄꯨꯆꯤꯅꯣ ꯁꯦꯝꯃꯛꯀꯦ ꯍꯥꯏꯌꯣ ꯇꯥꯝꯅꯥꯅ ꯑꯩꯅ ꯆꯥꯕ ꯊꯛꯄ ꯈꯔ ꯀꯟꯕꯁꯤꯗ ꯅꯣꯏꯅ ꯑꯩꯁꯦ ꯑꯁꯨꯛ ꯌꯥꯝ ꯀꯔꯦꯝꯅꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯆꯥꯕ ꯊꯛꯄꯗꯣ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕ ꯈꯜꯂꯒ ꯆꯥꯎ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯀꯔꯦꯝꯅꯗꯣꯏ ꯑꯣꯏꯔꯗꯤ ꯍꯣꯔꯦꯟꯗꯤ ꯆꯥꯛꯀꯝ ꯆꯥꯔꯔꯣꯏ ꯆꯔꯥ ꯍꯦꯜꯂꯅꯤ ꯑꯩ ꯍꯥꯏꯗꯨꯅ ꯄꯩꯈ꯭ꯔꯕꯅꯤ ꯃꯇꯥꯡ ꯏꯆꯥ ꯆꯥꯗ ꯃꯆꯦꯒ ꯃꯃꯥꯒꯗ ꯑꯣꯏꯅꯗꯅ ꯅꯤꯡꯉꯣꯜꯁꯨ ꯍꯟꯗꯦ ꯐꯔꯦ ꯀꯩꯅꯣ ꯑꯍꯥꯎ ꯑꯍꯥꯎꯕ ꯈꯜꯂꯒ ꯏꯃꯥꯒ ꯑꯩꯒ ꯍꯥꯎꯅ ꯆꯥꯊꯣꯛꯀꯦ ꯅꯠꯇꯤꯟ ꯇꯥꯔꯒ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯆꯤꯡꯊꯦꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯇꯥꯝꯅꯥꯅ ꯃꯤ ꯀꯥꯗꯩ ꯊꯣꯛꯄꯤꯈ꯭ꯔꯣ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ ꯑꯝꯇ ꯆꯠꯄꯤꯈ꯭ꯔꯣ ꯅꯤꯡꯉꯣꯜ ꯊꯕꯥꯕꯨ ꯀꯣꯜꯂꯒ ꯊꯣꯛꯆꯔꯦ ꯊꯣꯛꯆꯔꯦ ꯐꯤ ꯍꯣꯡꯕꯁꯨ ꯂꯣꯏꯖꯔꯕꯅꯤꯅ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯛꯅꯔꯝꯃꯤ ꯄꯩꯒꯟꯕꯤꯗꯣ ꯃꯇꯥꯡ ꯆꯥꯗꯅ ꯇꯥꯝꯅꯥ ꯊꯣꯡꯒꯤ ꯄꯔꯗꯥꯒꯗꯣ ꯍꯧꯒꯠꯂꯨꯔꯒ ꯁꯔ ꯆꯤꯡꯁꯤꯟꯈ꯭ꯔꯒ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯆꯤꯟ ꯏꯇꯣꯝ ꯇꯨꯝꯊꯣꯛꯅ ꯐꯝꯊꯩ ꯑꯗꯩ ꯑꯃꯨꯛ ꯐꯃꯨꯡ ꯀꯥꯈꯠꯂꯒ ꯁꯥꯈ꯭ꯔꯀꯥꯟꯗꯨꯗ ꯐꯩꯖꯨꯞꯇꯨ ꯆꯤꯡꯈꯠꯂꯒ ꯃꯀꯣꯛ ꯀꯨꯞꯁꯤꯟꯈ꯭ꯔꯦ ꯏꯁꯧ ꯂꯥꯡꯉꯤ ꯃꯇꯣꯝꯇ ꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯦꯅꯦ ꯑꯩꯅ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯒ ꯅꯨꯡꯉꯥꯏꯔꯦꯅꯦ ꯃꯣꯏ ꯑꯣꯏꯅ ꯆꯥꯔꯣꯏ ꯆꯥꯛꯀꯝꯇ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯐꯥꯎ ꯇꯨꯝꯒꯦꯕ ꯁꯣꯏ ꯍꯧꯒꯠꯂꯣꯏꯕ ꯈꯪꯅꯤ ꯀꯠꯇꯟ ꯃꯥꯅ ꯆꯥꯛ ꯊꯣꯡꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯧꯖꯤꯛ ꯐꯤꯔꯦꯞ ꯑꯃꯁꯨ ꯏꯁꯧ ꯄꯦꯟꯅ ꯂꯥꯡꯉꯤꯕ ꯅꯨꯄꯤꯗꯨꯗ ꯃꯥꯅ ꯐꯣꯟ ꯄꯥꯏꯔꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯈꯪꯕꯅ ꯌꯦꯠꯂꯝꯗ꯭ꯔꯦ ꯅꯥꯀꯣꯡꯗ ꯕ꯭ꯂꯨꯇꯨꯠ ꯍꯥꯞꯆꯤꯜꯂꯒ ꯃꯥꯁꯨ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ ꯌꯨꯝꯗ ꯍꯟꯅꯕ ꯍꯥꯏꯅ ꯀꯦꯕꯤꯟꯗꯩ ꯊꯣꯔꯛꯄꯗ ꯑꯦꯔꯣꯟꯒꯤ ꯀꯣꯜ ꯂꯥꯛꯁꯤꯜꯂꯤ ꯄꯥꯏꯈꯠꯂꯤ ꯑꯃꯗꯨꯁꯨ ꯍꯣꯜꯗ ꯊꯝꯈ꯭ꯔꯒ ꯀꯩꯗꯧꯔꯦ ꯑꯦꯔꯣꯟ ꯇꯥꯃꯣꯒ ꯌꯥꯝ ꯂꯨꯕ ꯋꯥ ꯑꯃ ꯈꯟꯅꯗ ꯌꯥꯗ꯭ꯔꯦ ꯊꯕꯛꯀꯤꯔꯥ ꯃꯥꯅꯦ ꯇꯥꯃꯣ ꯀꯔꯝꯕ ꯁꯦꯛꯁꯟꯒꯤꯅꯣ ꯕ꯭ꯌꯨꯇꯤ ꯁ꯭ꯄꯥꯒꯤꯔꯥ ꯑꯧ ꯃꯥꯅꯦ ꯇꯥꯃꯣꯅ ꯍꯩꯖꯤꯜꯂꯛꯄ ꯐꯔꯛ ꯇꯥꯗ꯭ꯔꯒꯗꯤ ꯑꯩ ꯉꯥꯛ ꯉꯥꯏꯔꯝꯃꯒꯦ ꯇꯥꯃꯣ ꯂꯥꯛꯄꯤꯒꯦꯔꯥ ꯁꯣꯝꯗꯝꯇ ꯈꯟꯅꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯔꯦ ꯑꯩ ꯍꯟꯒꯦꯗꯤ ꯊꯣꯛꯂꯛꯏꯅꯦ ꯅꯪ ꯉꯥꯛ ꯉꯥꯏꯔꯝꯃꯣ ꯌꯧꯁꯤꯜꯂꯛꯑꯒꯦ ꯍꯣꯏ ꯇꯥꯃꯣ ꯍꯥꯏꯗꯨꯅ ꯊꯝꯈ꯭ꯔꯦ ꯐꯤꯔꯦꯞ ꯑꯃꯁꯨ ꯇꯥꯝꯅꯥꯒꯤ ꯐꯣꯟꯗꯣ ꯀꯛꯊꯠꯈ꯭ꯔꯦ ꯑꯗꯨꯒ ꯀꯪꯂꯥꯁꯥꯒꯤ ꯕ꯭ꯌꯨꯇꯤ ꯁ꯭ꯄꯥꯔꯣꯝꯗ ꯒꯥꯔꯤ ꯊꯧꯔꯛꯂꯦ ꯌꯧꯔꯛꯂꯗꯨꯅ ꯐꯤꯔꯦꯞꯄ ꯄꯥꯔꯀꯤꯡ ꯑꯦꯔꯤꯌꯥꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯝꯂꯒ ꯃꯅꯨꯡ ꯆꯪꯂꯦ ꯃꯦꯅꯦꯖꯔꯒꯤ ꯀꯦꯕꯤꯟꯗ ꯆꯪꯉꯦ ꯑꯦꯔꯣꯟꯅ ꯃꯥꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯐꯤꯔꯦꯞꯄ ꯆꯪꯁꯤꯜꯂꯛꯂꯒ ꯆꯤꯌꯔ ꯑꯃꯗ ꯐꯝꯃꯛꯏ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯦꯔꯣꯟ ꯁ꯭ꯇꯥꯐ ꯅꯨꯄꯤ ꯑꯅꯤ ꯄꯨꯂꯞꯅ ꯇꯣꯛꯈ꯭ꯔꯦ ꯃꯥꯡꯖꯧꯅꯅ ꯈꯪꯍꯜꯂꯛꯄꯁꯨ ꯂꯩꯇꯦ ꯑꯩꯅ ꯃꯔꯝ ꯍꯪꯕꯗ ꯀꯩꯁꯨ ꯇꯧꯗꯦ ꯊꯕꯛꯇꯤ ꯄꯣꯊꯥꯔꯒꯦꯅ ꯍꯥꯏꯔꯝꯃꯤ ꯑꯅꯤꯗꯣ ꯃꯐꯝ ꯑꯃꯗ ꯊꯥꯕꯅꯦ ꯍꯣꯝ ꯁꯔꯚꯤꯁꯀꯤ ꯃꯣꯏꯗ ꯀꯁꯇꯃꯔꯅ ꯊ꯭ꯔꯦꯇꯟ ꯇꯧꯕꯤꯔꯛꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯊꯣꯛꯑꯦ ꯍꯥꯏꯕꯁꯦ ꯌꯥꯝ ꯆꯤꯡꯅꯩ ꯃꯆꯤꯟꯃꯛꯅ ꯍꯥꯏꯔꯝꯗ꯭ꯔꯁꯨ ꯁꯛꯐꯝꯁꯤꯡꯗꯨꯅꯗꯤ ꯈꯔꯗꯤ ꯍꯥꯏꯔꯝꯂꯦ ꯅꯨꯄꯤ ꯃꯆꯥꯅꯤꯅ ꯃꯣꯏꯅ ꯌꯥꯅꯤꯡꯗꯕ ꯀꯩꯀꯩ ꯇꯧꯔꯛꯑꯁꯨ ꯄꯥꯛꯅꯗꯤ ꯍꯥꯏꯗꯣꯛꯑꯣꯏ ꯀꯅꯥꯅ ꯇꯧꯔꯒ ꯊꯥꯕꯅꯣ ꯔꯁꯤꯌꯥꯅ ꯊꯥꯕꯅꯤ ꯑꯩ ꯆꯥꯅꯔꯥ ꯍꯣꯏ ꯑꯩ ꯊꯕꯛ ꯑꯃꯒꯤ ꯂꯩꯍꯧꯗ꯭ꯔꯦ ꯑꯩ ꯍꯦꯛ ꯂꯩꯇꯕꯒ ꯑꯩꯅ ꯍꯦꯛ ꯍꯣꯝꯗ ꯁꯔꯚꯤꯁ ꯆꯠꯄꯁꯦ ꯁꯤꯜꯍꯧꯗꯕ ꯅꯨꯃꯤꯠꯁꯤꯃꯗꯤ ꯁ꯭ꯇꯥꯐ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤꯗꯤ ꯑꯗꯨꯝ ꯊꯕꯛ ꯃꯐꯝꯗꯩ ꯇꯣꯛꯑꯦ ꯑꯗꯨꯅꯅꯦ ꯁ꯭ꯇꯥꯐ ꯑꯅꯧꯕ ꯌꯥꯝ ꯇꯣꯏꯅ ꯁꯤꯜꯂꯤꯁꯦ ꯁꯦꯂꯔꯤ ꯐꯪꯉꯦ ꯄꯤꯛꯅ ꯁꯥꯕ ꯅꯠꯇꯦ ꯏꯟꯀ꯭ꯔꯤꯃꯦꯟ ꯐꯖꯅ ꯍꯥꯞꯄꯁꯤꯗ ꯁ꯭ꯇꯥꯐ ꯇꯣꯏꯅ ꯇꯣꯛꯄ ꯍꯥꯏꯕꯁꯦ ꯁꯥꯏꯠ ꯑꯃꯗ ꯑꯍꯣꯕ ꯃꯆꯥ ꯑꯃ ꯂꯩꯔꯕꯅꯤ ꯑꯩ ꯆꯥꯔꯝꯃꯗꯤ ꯇꯤꯟ ꯂꯤꯐ ꯀꯥꯡꯕꯨꯁꯤꯡꯗ ꯑꯁꯣꯏꯕ ꯈꯔ ꯂꯩꯔꯝꯕ ꯌꯥꯏ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯄ ꯉꯥꯏꯔꯗꯤ ꯌꯥꯝ ꯐꯔꯛ ꯇꯥꯔꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯊꯤꯗꯣꯛꯊꯣꯛꯁꯦ ꯔꯁꯤꯌꯥꯗꯨ ꯍꯥꯟꯅ ꯀꯨꯞꯅ ꯁꯦꯟꯅꯧ ꯃꯗꯨ ꯍꯥꯟꯅꯗꯒꯤꯁꯨ ꯈꯔ ꯕꯦꯔꯥ ꯂꯩꯕ ꯃꯤꯅꯤ ꯑꯩꯁꯨ ꯃꯇꯝ ꯆꯥꯅ ꯈꯪꯍꯧꯗ꯭ꯔꯦ ꯃꯥ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯈꯛ ꯌꯦꯡꯉꯒ ꯖꯁ ꯇꯧꯕ ꯍꯧꯅꯗꯦ ꯃꯥ ꯀꯨꯞꯅ ꯁꯦꯟꯅꯧ ꯍꯣꯏ ꯑꯗꯨꯅꯤ ꯂꯨꯔꯤꯁꯦ ꯑꯩ ꯍꯥꯟꯅꯗꯤ ꯀꯩꯝꯇ ꯈꯜꯂꯝꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯕꯣꯗꯤ ꯃꯁꯥꯖꯀ ꯍꯥꯏꯔꯒ ꯀꯩ ꯍꯥꯏꯅꯤ ꯄꯨꯔꯥ ꯀꯁꯇꯃꯔ ꯑꯃꯕꯨ ꯅꯨꯡꯉꯥꯏꯅꯕ ꯑꯇꯣꯞꯄ ꯃꯤꯠꯌꯦꯡ ꯑꯃꯗ ꯆꯠꯄ ꯑꯗꯨꯗ ꯊꯕꯛ ꯇꯧꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯍꯟꯊꯅ ꯌꯦꯡꯕ ꯄꯨꯔꯥ ꯃꯤꯁꯦ ꯀꯩꯅꯣꯃꯥꯏꯅ ꯎꯔꯛꯄ ꯁꯤꯒꯤ ꯆꯥꯎꯈꯠꯇꯕ ꯋꯥꯈꯜꯂꯣꯟꯁꯤꯃꯛꯅꯦ ꯑꯗꯩ ꯑꯃꯨꯛꯅ ꯀꯁꯇꯃꯔꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯧꯕ ꯊꯣꯔꯛꯄ ꯃꯌꯥꯝꯁꯤꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯤ ꯌꯥꯝ ꯐꯖꯕ ꯑꯃ ꯑꯣꯏꯔꯒ ꯐꯖꯍꯟꯗꯕ ꯑꯃ ꯇꯧꯔꯛꯂꯦ ꯃꯐꯝꯁꯤꯗꯗꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯂꯤꯠꯈꯠꯂꯒ ꯍꯤꯡꯕꯗ ꯌꯥꯝꯅ ꯋꯥꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯗꯧꯔꯤꯕꯅꯤ ꯑꯣꯇꯣ ꯇꯣꯡꯕꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯃꯥꯒꯤ ꯄꯣꯠꯌꯥꯝ ꯑꯃ ꯁꯦꯟꯅꯔꯤꯉꯩ ꯂꯦꯡꯖꯨꯝꯗ ꯈꯤꯇꯪꯈꯛ ꯃꯆꯦꯠꯅ ꯎꯕꯗ ꯏꯀꯥꯏꯅꯕ ꯁꯔꯨꯛ ꯑꯃ ꯎꯈꯤꯕꯗ ꯃꯥꯒꯤꯁꯨ ꯎꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯏꯆꯝ ꯆꯝꯅ ꯈꯟꯗꯣꯛꯄ ꯌꯥꯕꯗ ꯃꯤꯝ ꯁꯦꯝꯅꯕ ꯐꯣꯇꯣ ꯀꯥꯞꯅꯕ ꯃꯤꯒꯤ ꯃꯁꯤꯡꯅ ꯍꯦꯟꯅ ꯌꯥꯝꯅ ꯊꯣꯔꯛꯂꯕ ꯃꯇꯝꯅꯤ
नुपीगी फुटबॉल सानबदा गेम दु ओइना येंगदबा मीगी निंगमांग दु ओइना बिट लौबा गेम दा ngausaba kaya amasu thokleibaduni khongna chapalam tongdabei sumi wa ngangnaba troll tawba masing henkale Arun khangdreda society siam lurabani aduna ekhoi chection daba yadre ekhoi gi wa ngang fom ama hek leikibada ekhoi mut tawribani just tawba migi masingna yaman khibana khongam thangmada karom da ta dawbano haidana taba ngamtadana leinarabani mani tamo yam tin chummi masana masa chummi khanjaraga ngang thorakpada taba yaba wadi amatta yawdaba gyaneshwari su masing yam henkale aduna ekhoi gi mistake amada ekhoi mut tawribani ohoba makhunna mana ekhoi lekha tagani nangai na haibadu to yamna kupna mungtang sena tho si matang simadi nangai ngonda yahalana phare isu halage nangsu hanama tawro any service ke appointment lakpada nangna customer gi data lawro aduga nangna shillaga mi tha hozimakidi HR department da sina thokpa yadre fani tamo loishila se adu de side ekhoi ani meeting so atai haining ma leibra leitrida tamo fire pahan ma yarani khanna hagot ke tawbaga kolamuk laksilei yenglubadama ni tana famthei bibagi mayam bo oirami hospital gi dugi mapuni firepa paikhalaga hello tamo kei lerege firepa nangbu thabak hallabo 100 tamo kaigino kei tawbu yarage tamo thaja sira thaja gumsira angak pa pawam leiraba sum tamo ura yabro natragana kona tawra tamo hekta haibiune mamang da thokiba canteen ni coffee da poison hapsilamba angang nupam chado phaba ngamine Phirepa pawdo tamna sa thaina mari leina kibagi khangningbagi tama ira natragana topa mari ama leibra khannairi makha tabiyo tamo nupadu tabli nangi web suru su chenaramine Phirepa ikaiba phawi wahaidumadi aduk thazana chakhat minase haina sel phau chawle invest tawraga hospital si phaurak image soknaba kalaktuna sinba taramgadra haina su khanjei tamo wife nate mage ga hiram amatta mari leinadre adudi mabu su police yohanbada nang kaidabra tamo aran mi amada punishment pibada ai imung oiramlabasu ai kalloi wahaidu thagat le Phirepa wari khangning labadi nangak tanglau tamo ai heyeng oi lage ngasigi khra wari hakchangse pare paw se tamge tawbani tamo su thamme ko dudi hoi tamo Arun khangning na tamo kai wari no Phirepa wale angang thorom nate hairam la chatkre Arun su phairap na yenglaga phamawi pura ipu ni sari semana Namidang wairam yasang makanda Ningol thabain khang loina loiraba matung tamnai ka da changakpada tamna phaisup athaba tuma suppa tuma matta ingangai hema masi angang sen tawrisibu kaino hairaga phaisup ta haidok pirami adugi tamna gi masa no ma khaudoi tamna bemau hagol onangbo ya changak pusa tumadi pharari ni na sado tamna sogolai hakam launa chalaga as che ai tum tharura male dukan phangda chatlo sauri thongge paknam namnaba ata khra leirso kaino paknam bo ta na kamai namdoino besona namdawni khoi chi se marol ama ngawre hoi ba adum ta leirso ba fresh oi thokpo ina chatlu choba hoi ai mai min ta ta thorokige aduga chatlange tamna hawalaga thokre yena khada thoraklaga mamai mi ta thoi bakhong mangkutsu ising ichamduna chamtokre phadiduna tai thoklaga phadidus amuk phadido mu thadoklaga yena kha polang khokta phawdokla thanamla changlei mane he puwa bag tu dagi lupa chama lauthoi aduga dukan thorai dukan du sokhong ne kitang manung lom changsin khraga leibani hangchit lang bo ina tabli lai dukan yorakle beson maru marang aduga sapon bhimga su leiraga amuk halakpada tungda tharokpa gari do magi maning oirapna khamkhraga gari kumtharaklaga mabu kauraga mai matungda tanaboi tori tamna dukan thoiro asi hairaga magi nakande yamna khangnaba miga saraga naksila changlei tamna su yenglubada ngasai gate manung changa ke torama nupa du oirammi nupa sigi maong sinadi mabu thorakpa matam koisang sanglaga leiba nupa oina khankhre man manatre oire khanglabani hoi
Biki makhuna khaw masu pairakli madu tamnada piraga se waithawai tharuba nga thoomina leirakpani aduda nangi sarukso aina leirakpa tamna khongthang sapliplaga nupaduda onsilaktuna saurap nairi aigidi kaigino haise kaino nomcha sanjita da aina loina haikrabani indomcha sanjita do aigi kanam oidi nangi se kai thu ena tawza sarino sanjita do kana oirige nangi na domcha oresune ekhoigadi marimta leinade hanjan sum aise yamna khangbai taptaga nang tori sa hinaramni hain khalira matung mana aingonda korokano ai nang kanano masa khangde khangsu khangningde Biki nokpet kaigino atu yam sawan liduna aina sawai maramdi nasana natin yothara khallo hoini farini nga sidi nangine na lerakpani simadi paikroba hayeng khelere ngasika simadi pukro nachode ayam ikai horaniba nangni yam pizaninga gane nayumda puraga hauna charuro aidi nga chade ado eraga ne yeleremge talasunga nu chabra pokpamra amadi leremge tamna get yore get hek change tawbaga bikin han khaidagi henjin bo oina nupidugi khodang ta phari ngai ko hairaga ado yam sawan bahuna bro mina nungsidana haise nangni kaiba sumpi khodang he parak paduda nupidudi mihul ping laukre makut tu fat kan thokpada amuk su thado yaraktre tamna kitang mi paigum phorobuso asabai khonjelda kainu ne nangi se mi usujira biki anam kanba ngausinaba inkhalakliba pakhang machagumna adoi ringa ngaiko nga se pusin kroba aduna trade thadoi tamna so moma khut satok na bohone amadu suno kino kit makhut yale khra khra mamsilak paga maiso kya ngan dabaga thongal maiso thandabaga noki noki torok pagi khonjel do khakni daba masak su mayek seng no udabaga tamna de kibam yorak labani mayum dom ansilaga mache kauge haina masa lengbaga nupa du gi khudang amada makhut amana tap pare adoga yam thuna makhut to fat satoki kana boiriga ba mit ushilaga leirabasu khangmani tamnana adobu kirambada mikup to mangkhre leima aigining tholakle sahin chaba oirabasu aina kido bolaitre haina pina thamoi da lauri phire pasu nupa du da yinguda tamna da hangi kai chalui banangna Vicky maram sat chumudabani na mamai lerega chatke tawbi phire pana khudang phari bani thadrok tribana chatpasu yaramde adobo phire pa phari ba makutto mana nattabago Vicky da hanna yingda tamna bada amuka sohangi tamna nangondane ain hangise kaithel chatnoba beson leiba imaga nanga chana bahira khra lerakpani pusinkro phire pa Vicky da mon silei nangna mukana aigi nupi makut ke parami sibo nupi se mapu pandri kain khalira khalas nupi amagi khudang amabo masana ya ma pidana kaigi parami ba mapuriba ma oirabuso magi nupi fana oirabuso masani ya ningdaba tanjada de makut pok sok panate aduga nang hekta parambe abro lumba lakpani khalase timing chade nimidang dubu kana lumba laknage democracy ni na pangtong tongno masani ya da nupi amagi physi leimaira tarapho masaga samdaba physi oiramadi physi du leimaira chingle khakta takpa natana khungala pibe yaba leiti maruina meitei ekhoi chatnabida nupa amana hekta nupi amagi masa sokpa yade haiba nang khangdabra laudriba nupi amagi khudang paiba yade haise nang khangbra khangdabra bikina maga samna wari am sanaramane sakpon thona kakreda khutsa thado halage nangna chatliba lamchatsina sana chumbi haina khanbra lale haina khanbra pakom pidradi idea chabi dongna tumna palerani Biki su lan jaw su pam taba miki thi oiba adogi hek non jabasu tan magum hoine lalene phire pagi maching magne tabli wanga madai sumsum phingale lale khang ba thabak ta muk kari gi toriba namai thugai rena ha phiba murti duga amuk thin bada thinfam su leiroi matung manaw matang sadana mi thonga pa da phaw yam san chakro chalo ngasi di thalo pirage haiduna khudang fat thadokre Biki su mafam du thadokre phire pa ma mi du fasana phuning bani phunarabadi wa tho oirani haibagi khangzilabani sauning bugi sorma pi holi do tamnana taba phangi kayam sauning le haibadu masuma okre phire pa kitang tamna khamiba gari manak changuraga thong hanglaga lerekpa heira khara hapa khawdo pairaga thorakpada tamnana gate changkido torombaduda tamna tanaba heima nang suna kok phatsana chaedana
ꯍꯥꯏꯔꯛꯄꯗꯨꯗ ꯇꯥꯝꯅ ꯄ꯭ꯔꯕ꯭ꯔꯛ ꯐꯤꯔꯦꯞꯄꯒꯤ ꯅꯥꯛꯇ ꯍꯜꯂꯒ ꯆꯪꯁꯤꯜꯂꯛꯂꯒ ꯂꯦꯞꯄꯤ ꯃꯥꯗꯤ ꯐꯤꯔꯦꯞꯄꯗꯨ ꯈꯔꯒ ꯁꯥꯎꯕꯒ ꯒꯥꯔꯤ ꯃꯅꯥꯛ ꯆꯠꯈꯤꯕꯗꯨꯗ ꯆꯠꯈꯤꯗꯧꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯐꯤꯔꯦꯞꯄ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯣꯏ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯃꯆꯤꯡ ꯑꯃ ꯇꯧꯕ ꯃꯄꯨꯔꯣꯏꯕꯗꯣ ꯃꯥꯅ ꯑꯃꯨꯛꯁꯨ ꯀꯤꯖꯕꯅ ꯃꯥ ꯉꯥꯛꯇꯪ ꯇꯔꯪ ꯆꯠꯄꯅꯤ ꯐꯤꯔꯦꯞꯄ ꯈꯥꯎꯗꯣ ꯇꯥꯝꯅꯥꯗ ꯄꯤꯔꯒ ꯁꯦ ꯏꯃꯥꯒ ꯅꯪꯒꯒꯤ ꯂꯩꯔꯛꯄꯅꯤ ꯄꯨꯁꯜꯂꯣ ꯅꯤꯡꯉꯣꯜ ꯄꯤꯖꯧꯅꯨꯀꯣ ꯃꯗꯨ ꯏꯁꯧ ꯑꯃ ꯏꯆꯨꯝ ꯆꯨꯝꯗꯦ ꯉꯁꯥꯏꯗꯣ ꯅꯪ ꯁꯥꯎꯍꯟꯈꯤꯕꯩ ꯂꯃꯟ ꯑꯣꯏꯅ ꯁꯤ ꯃꯌꯥꯝꯁꯤ ꯄꯤꯖꯗꯕꯤꯗ ꯈꯨꯝꯃꯨ ꯃꯃꯥꯡꯗ ꯆꯣꯡꯁꯤꯟꯗꯨꯅ ꯁꯥꯖꯤꯜꯂꯣ ꯅꯤꯔꯛꯑꯁꯨ ꯄꯤꯖꯧꯅꯨ ꯇꯥꯝꯅꯥ ꯉꯛꯅ ꯇꯠꯇꯨ ꯐꯤꯔꯦꯞꯄꯗ ꯌꯦꯡꯂꯤꯉꯩ ꯉꯁꯥꯏ ꯅꯪꯅ ꯐꯣꯟ ꯀꯛꯇꯕꯤꯗ ꯏꯁꯧ ꯂꯥꯡꯉ ꯇꯨꯝꯈ꯭ꯔꯤꯗꯣꯏ ꯋꯥꯔꯤꯅꯤꯗ ꯇꯥꯝꯅꯥ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯅꯪꯗꯤ ꯀꯩꯒꯤ ꯂꯣꯟ ꯇꯥꯔꯝꯃꯤꯕ ꯅꯪꯒꯤ ꯏꯁꯧꯗꯣ ꯇꯥꯅꯤꯡꯉꯛꯄ ꯑꯗꯨꯒꯤ ꯇꯨꯃꯤꯟ ꯇꯥꯊꯣꯛꯄꯅꯤꯗ ꯏꯃꯥꯅ ꯂꯥꯡꯕ ꯏꯁꯧꯗꯣ ꯀꯂꯥꯞꯅꯤꯈꯩ ꯀꯤꯔꯁꯨ ꯅꯪꯅ ꯂꯥꯡꯕ ꯏꯁꯧꯗꯤ ꯊꯃꯣꯏ ꯃꯍꯤ ꯂꯥꯡꯉꯤ ꯍꯨꯔꯥꯟꯕ ꯍꯥꯎꯅꯦ ꯊꯃꯣꯏ ꯍꯨꯔꯥꯟꯕꯤ ꯑꯁ ꯀꯥꯏꯗ ꯏꯔꯥꯡꯅꯣ ꯃꯥꯅ ꯑꯃꯨꯛ ꯐꯩꯖꯤꯜꯂꯛꯏꯁꯤꯅ ꯐꯤꯔꯦꯞꯄ ꯊꯤꯛ ꯊꯣꯛꯂꯛꯏ ꯅꯣꯡꯃꯇ ꯔꯣꯃꯥꯟꯁ ꯇꯧꯕ ꯌꯥꯗꯦ ꯔꯣꯃꯥꯟꯁ ꯕꯦꯛ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯣꯄꯣꯖꯤꯠ ꯔꯤꯑꯦꯛꯁꯟ ꯍꯦꯛꯇ ꯀꯩꯅꯣ ꯅꯪꯗꯤ ꯍꯥꯏꯁꯤꯅꯤ ꯐꯔꯦꯅꯦ ꯆꯪꯉꯣ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯇꯥꯝꯅꯥ ꯐꯤꯔꯦꯞꯄ ꯗ꯭ꯔꯦꯁꯇꯨ ꯌꯦꯡꯂꯒ ꯌꯨꯝꯗ ꯍꯜꯂꯨꯗ꯭ꯔꯤꯕꯣ ꯉꯁꯤꯒꯤ ꯀꯃꯥꯏ ꯍꯟꯗꯣꯔꯤꯅꯣ ꯉꯁꯤ ꯅꯣꯡꯉꯥꯟꯕꯗꯩ ꯑꯩ ꯅꯪ ꯎꯗ꯭ꯔꯦ ꯑꯗꯨꯗꯤ ꯅꯍꯥꯟꯈꯩ ꯑꯩ ꯎꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯗꯨꯗꯤ ꯑꯗꯨꯅ ꯅꯪꯅ ꯑꯩ ꯎꯗꯕ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯅꯪ ꯉꯥꯛ ꯎꯍꯧꯗ꯭ꯔꯗꯤꯅꯦ ꯑꯁꯃꯥ ꯅꯥꯕꯗꯧꯅ ꯁꯣꯔ ꯐꯨꯟꯒꯠꯂꯛꯏ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯤꯅ ꯑꯃꯨꯛꯀ ꯍꯦꯜꯂꯦ ꯈꯔ ꯊꯨꯅ ꯂꯥꯛꯅꯕ ꯇꯧ ꯗꯣꯛꯇꯔꯗ ꯌꯦꯡꯉꯨꯔꯕꯅꯤ ꯑꯦꯟꯇꯤꯗꯣꯠꯁꯤꯅ ꯅꯪꯅꯤ ꯍꯥꯏꯅ ꯗꯣꯛꯇꯔꯅꯁꯨ ꯍꯥꯏꯔꯦ ꯇꯥꯝꯅꯥ ꯈꯤꯇꯪ ꯅꯣꯛꯂꯛꯏ ꯆꯪꯉꯒꯦ ꯍꯥꯏꯔꯝꯗꯨꯅ ꯇꯥꯝꯅꯥ ꯒꯦꯠ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯒꯦꯠꯇꯨ ꯂꯣꯜꯂꯝꯗꯥꯏ ꯍꯨꯔꯥꯟꯗꯨꯅ ꯃꯉꯛ ꯊꯤꯟꯗꯣꯔꯛꯂ ꯌꯦꯡꯂꯝꯃꯤ ꯐꯤꯔꯦꯞꯄ ꯃꯥꯅꯁꯨ ꯒꯦꯠꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯕꯅ ꯃꯥꯏꯊꯣꯡ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯏꯀꯥꯏꯕꯅ ꯃꯉꯛ ꯁꯠꯂꯤꯁꯤꯟꯈ꯭ꯔꯦ ꯐꯤꯔꯦꯞꯄꯁꯨ ꯂꯨꯈꯝꯗ ꯅꯥꯜꯂꯒ ꯅꯣꯛꯃꯤ ꯃꯃꯥꯏ ꯂꯩꯔꯛꯂꯝꯃꯤ ꯍꯟꯗꯨꯅ ꯂꯥꯛꯂꯦ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯂꯦ ꯅꯣꯛꯃꯤ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯇꯥꯝꯅꯥꯒꯤ ꯊꯣꯡꯒꯥꯜꯗ ꯃꯃꯤꯠꯇꯣ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏ ꯂꯩꯔꯒ ꯊꯧꯔꯛꯏ ꯅꯨꯡꯁꯤꯕꯗ ꯇꯥꯎꯕꯁꯤꯗꯤ ꯀꯥꯂꯦꯟ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯍꯪꯆꯤꯠ ꯌꯥꯝ ꯂꯥꯡꯉꯤꯅꯤ ꯏꯟꯈꯠꯂꯛꯄ ꯅꯍꯥꯁꯤꯡꯗ ꯅꯨꯡꯁꯤꯕ ꯁꯟꯇꯗꯤ ꯀꯥꯂꯦꯟ ꯊꯥꯗ ꯂꯥꯛꯄꯅ ꯐꯩꯌꯦꯅ ꯑꯦꯋꯥꯔꯅꯦꯁ ꯑꯃ ꯄꯤꯕꯤꯔꯁꯤꯔ ꯈꯪꯗꯦ